उपसलो हाय मैम आयो हाय मैम अखोइसे सिदासु कुइना लेररोय अदुदुना कोइबा चसेना कोइबा चटपा थोगलेए काय कोइदोइनोदि खंगते हेक हौबदेगी वीडियो से मतेक नमहौद्रेबा थोलकपदो ओइना नमेबा वीडियो से नन मैम आयो काय कोइगिदो मैम यमदारसे स्पीक हादारमे तो मैम लंबीदा यूबी मही खिदा थकेना बेमा थोबदलो इसा नुपाजे सादी स्पीक उपतना याम तौबनेबको अदा लौथोखरे नै मा हाइतेबा बेमा तो तौरनु मैम याम थीम फजये आई नमक के तो फजद्रे वाओ मैम खोई संगदोइसे सिदनिको दसु ले असे अवांगबो कादनि दसु ले मैम खोई संगे सिमन संगदोइ आधे हाय चलो Nhớ đi. Nhớ đi. Nhớ đi. cha gà gì tôi bây giờ ê mai giặc của ông đây tôi sẽ cốt là bây giờ hối à là vấn đề đó nuksibadi am lay hore makan julai bro. Hoi jula hai begin. Saya sida foto na gese bema. Mama ngai kolom. Hoi he. Terus ni.
tꯧꯔꯤꯁꯦ ꯑꯃꯁꯦ ꯑꯥꯗ ꯂꯥꯛꯑꯣ ꯂꯩꯍꯜꯂꯣ ꯑꯗꯨꯝ ꯁꯤꯗꯤ ꯆꯪꯉꯤꯉꯩꯗꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯊꯛ ꯐꯥꯎꯅ ꯌꯦꯡꯉꯣ ꯂꯩꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯂꯥꯞꯅ ꯂꯩꯕ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖ ꯂꯩꯔꯤꯅꯦ ꯌꯦꯡꯉꯣ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯁꯦꯠꯅꯔꯝꯕ ꯏꯟꯅꯔꯝꯕ ꯗ꯭ꯔꯦꯁ ꯁꯤꯗ ꯂꯩꯔꯦ ꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯂꯩꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯣ ꯌꯦꯡꯉꯣ ꯊꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯅ ꯁꯦꯠꯅꯔꯝꯕꯅꯦ ꯁꯤꯁꯤꯡꯁꯦ ꯁꯤꯗꯁꯨ ꯂꯩꯔꯦ चलो चलो 시나 그래 चलोने मांगा 친나 이들어 ꯐꯣꯟ ꯑꯃꯨꯛ ꯇꯥ ꯑꯌꯦꯛꯄ ꯃꯥꯟꯗ꯭ꯔꯦ ꯃꯦꯞ ꯃꯥꯟꯗ꯭ꯔꯦ ꯗꯅ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯁꯤꯁꯤꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯇꯥꯟꯅꯐꯝꯅꯦꯌꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯣꯔꯤ ꯐꯖꯗ꯭ꯔꯣ ꯁꯦ ꯃꯌꯥꯝꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯣꯅꯨꯡ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯗ ꯋꯥꯇꯔ ꯄꯥꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯁꯤꯡ ꯏꯔꯣꯏꯍꯜꯂꯨꯁꯦ ꯁꯥꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯤ ꯃꯐꯝꯁꯤꯗ ꯏꯔꯣꯏꯔꯨꯁꯦꯅꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯄꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯒꯤ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯗ꯭ꯔꯦ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯋꯥꯃꯟꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯃꯔꯛꯇ ꯁꯨꯝ ꯑꯩꯅ ꯅꯝꯕ ꯚꯤꯗꯤꯑꯣꯗꯨ ꯁꯨꯝ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯕꯦꯕꯦ ꯏꯁꯤꯡ ꯆꯣꯠꯀꯅꯤꯀꯣ ꯑꯩ ꯃꯁꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯗ꯭ꯔꯣ इनके साथ चला जाना यार आप अपन को लेना कोमल जी गए हैं ना कारो चलो येंगे आइजो लाके ला
चललो हम तो चललो ए राना राना बेमा असे लाव बाबू सिरे लाओ काय दे का दे नसिबो